China da handak Asia Summit pangthokredana asi Prithvi gi mityengni aduga especially West Singi statement masi India da maruoida kari hairakani haibase ngaiduna leibani madudi Prime Minister Modi chatkraga Russia ki President Putin ga unaba Jinping ga unaba aduga anauba khongthang anauba yakairon amaga haubagi system oirakani haibase mayamna hainarakpani amasung madugi phibam da urakle masi purmaksi uraka West ki side gi kari reaction la kari statement pirakani haibase statement kharasu Bharat lakre madusu mention tawjake so Prime Minister Narendra Modi summit asida yaukre summit sida yauraga Jinping su yamna harau da harakki mauti India amadi China ki marakta relations yamna farakadabani India sibu China na as a elephant kumna represented tawi aduga China the dragon countries dragon amati elephant states amada form amada punkadabani pullaga chaminnagadabani high performance Jinping na haiki aduga hojik China amadi India ki marakta trade relation ase hojik ka khani marakta problem ama lakrabani masida TikTok lokhat khiba China ki apps kaya sijin naking tuba yamna mong thira pot kra tawki masigi matung do hojik amukka reunite oiraga thaba ase chathrakui position dom dani laklise aduna handaki summit asig matung da China amadi India gi relation se pakthok sangdorlagani yam mongam ta laklagani hoji ano no ba pau phaja tagani madi komlaklagani India da thinglamba app kaya amadi thabak thoram kaya da China ga cooperation toba amadi nungsinabagi phibam amta laklagani masi chokhalapki phibam amani masi west gi khaidorakpani masi dani chaklise America na amadi Europe ki country sing na ani su opomna Prime Minister Narendra Modi Asia Summit ki mayam ki apunba summit amal laire masin natabada sideline da Putin ga su undra kisini Putin ga su wari sana kisini Putin ga space amadi fertilizer masi purma asida amaga lokthok losin aduga trade relation da hojik lairi sidagi hena wangba mongda aduga Narendra Modi na haiki Putin ga una bai si special oi aduga maka una da wari sandrak pa matam kuina kaubang amde sini hojik yam kana news sing da nai madi India anaubu mongda Russia ga naknare aduga China ga sunaknare hujik triangle mongda China India amadi Russia masi pullaga achobu block ama semaga achobu thabak thoram kaya gi maikai dani west lom dagi side kak laga lakadori se so punamak ase yam fajaki sini handak ASEO summit esida char president prime minister sing ase udaraga wari saniki bese yam namak kana bangaktani aduga masidagi paikhalakadaba thabak sing ase notable oiba kaya oidori sini masigi jerak asida America ki side tagi wafam so hairakre Russia ki president Putin amadi Modi ga unaba sida yamna main oiba points kharasu ngala rakhisini malti ekoi amati Pakistan ki marakta India amati Pakistan marakta always tension khar leitana masibu sima par dagi piraklipa tension masipurmak asida Russia ki help amati Russia ga pullaga masi ngakpa amati thengna basida mateng tonaba masi mani space ki technology sida Russia ga khutsam naraga yamna thak wanga chatpagi masi ga form si yanar kisini fertilizer ase puthok pusin aduga main oina Russia se fertilizer ki production the number 1 ni aduga gehu cheng yam ase da su mayam ama makoi dagi phangi masiga loina oil production as a oil labor masina India da yam kana sin oil ate krat oil product laga aduga masida sunglaga atoba countries export to masigi thabok sima tawi masida India gi yam da kana bani masi sing asiga loina additional poram so hain rakre mention tawning lamadi west ki reaction atuni west ki side gi kari hairaki madugi point ama khaktang mention tawge amasi Europe amadi especially masi Europe countries sing especially Ukraine ji yengli masiga loina especially chak defense ta America ni aduga masigi statement amadi wa amadi hairakani haibasi ngaiduna leindram badi so hairakre aduga Peter Navarro masi White House ki spokesperson amani Donald Trump ki maki wakhagi mini dana mak to form high crescent madi Russia dagi Indiana oil purchase tawrise masida literally masida kanari se only Brahmin sing kini se Indian Brahmin sing da kanabani hoi kanabani masigi opam se United States ki kanglup amana aduba diplomats amagi machindagi ngasi pau thokidri seni maldi India da caste jati gi wa mention toraklaga masida makoina masi kanabagi damakta to pasi kana banate makoi tana kanari bani makoina masida superiority tawni Brahmin harba kanglup masi India da makoi sina tawbani haibu wafam mention torakre masigi matangda naina ba kanglup na asum career 247 ama masida nainari maldi caste ka kari mari lai nai
aduga makhoi ase masi divide and rule hana toramado adugi mongda hoji caste mention toraga India da amaga thengna hanbagi aduga wakhal onamki masida mention torakpani sini so India China amadi Russia handak punki basida Europe amadi America kayam chakli haiba asidi phajana clear oina makhoi ki wafam sing asida takle sini so news kya da nainare muti India China amadi Russia punkhre ano thabak kya torakni haiba wafam se mention torakle masida point to be noted oibo from Karasulari handaki ASEO summit asida Putin amadi Prime Minister Modi ki special meet amasu kisini side night da atuka travel su tau kisini makoi chat pathok pa se gari bata punna phamlaga so try retre China India amadi Russia masi trio adugumba try retre ama summit ama oidori atuka country ahuma se pullaga thabak khara tawbagi wafam ni handaki ASEO summit asida yamna chawba khongthang khara paikat khre decision khara lawkre aduna masigi photo sing ase masi west directly higher primalty India se sovereign country ni independent country ni aduga aikoi da dictate to pa nakoina chalu hai ga chakada bnate aikoi gi su decision khara aikoi lobunga mi amasung aikoi gi decision aikoi na khangi high performance mention to risini hojik satina chakpagi ane hojik India mati USA ke marakta relation khara le ramse Donald Trump na haipet ama phoidat khrabani masigi matungda amuk hena phoidat labi ya isini handaki phibam asina aduna hojik west ase totally cut off oi baki phibam de laikre China India Russia phibam de sakre hojik masi India ti am kana nainari wafam singa se mati harauri mati Russia always handagi su Russia na India se mateng to dan lakpani hojik su Putin na mateng to kani space ki technology da space ki field da yam chawl mateng to kani atu India ge what fertilizer shortage cheng chak shortage oil shortage pura se Russia ga kusam naraga lo ina ka tori masi Russia gi yam kana bari west ka makoya sanction to lai gi bse hojik block ama east ki block asina south east countries sing asiga makhoi ka yamna tie up tor ka awang bu thak chat pagi phom de laikre masi sing asini chak lise aduga wafom na US ki makhoi gi journalist ka na su Donald Trump ta hai da madudi India ga trade relation ta tarif kra wang halaga relationship phat khidrabadi makhoi amadi China pullaga makhoi side amadi strong to kini hai wafom se hai kisini hojik India bu sideline toraga tarif ka se am kan impose toraga hojik Donald Trump amadi US ki kangrup ma manwai te sini madudi Russia de oil burak lise masida diesel ka su sungli tana masigi diesel ki 20-25% Ukraine di chatpa so masigi sila global de kana bati piba masi una Russia ki kana bati pi haiduna sideline toropana hojik US section wai crash amrom da noi kidre aduna amrom da India di strong tam na wai ba hokre India ki marupa kan kre hojik India economy su chawkhat lagalni aduka trade relation ase chaw country sing asiga tomina dana hojik thak amata phibam amata lakpagi wafamni